Wabaga Assembly Constituency gi manung chanalaiba maivam dagina sekmaizing hangun fawgi lambi thong asi lenga na meeting sangbiduna semzin bio haina UMPYO gi maikedi gi appeal torakli United Meitei Pangal Organization UMPYO Central Committee gi mahut sinduna Riazuddin Bogi mayum na fongdorak pada hari balambi asi mapu pantabaga chaf manana leirakli masigi matang da club organization kayana press media yauna newspaper kayada haftuna khangalabasu marilenaba department singna tasin usinna dana leiri lambi thong sing semzin nabagi damak yamnaba senfam sing kaithok ki balai rabadi senfam ayamba loina lauthok lakang si fawa concrete work khak loiraga atai lushinjaba si manipur gi nauna chief minister oiraba yumnam khem chana luchingba government asina thubada meeting sangbiraga hariba lambi thong sing asi matik chaba madamga chunaba oinaba semzin sajin bio haina makhata nam hakna appeal torakli ada thongsi concrete work loire atei ama futodri asiga saminaba 2022 da order thokiba thongni sa akoi pabung masi semtang miyam su knowledge review pabung masu mtang knowledge review 2022 da order thoki si maga saminaba thongdi te oraga halaga sadana loikra adu masi fowa akoi gi thongsi concrete work loire maga dai sadana leiri adu bihas ada isigi lana langjin se efen mayum da foi banchal laga ekoi wari shana na bona rode adu mathakta masaga wari telephone samna isu bona bani adu phangre adu gi executive engineer gaine sorry matam du gi ko building ke do ise adu gi ekoi gi chief engineer su sana re adu kare ngma ko positive response lagtre adu gi matung da ekoi gi MLA honorable MLA samdeven mahaka so ego wari sanare adu mahana te spoki manunda mana haira singa aga aikoi gi thauchi suhalla si ke doroge na hairakani adu aikoi gi oza honorable MLA la samdebe na mamang so aikoi gi club ke ada organization ke ada tawra se haraka tum to bidan lai male na sai gi 25 lakhs kela both side ki bisasi lautho executive engineer sing khanna raga mailum pali da koilas thadokre hairi aduga khela ko ngasi fo call for sing sia document ku full hodana awa bata ga leiri adu mahang haibdi anoba program am habaga lambi si election mamang da thagani hai adu 10 days matung da kai mkhra khanna raga tawal si tawra se na haibani adu hujik ko adu so positive over responsible phangba ngamdre maram asina aikoi gi anoba program ku nataba mamang 25 lakhs 3,390 rupees masigi porthol membagi pesa se masina dum akoi gi both side ani 8 kilometer ani gi around se masigi se dum thabina ba amtang babong na masigi se amtang miyeng jangbi wo nai babong dai request tawjari kai gum babong na masigi thaja da lere aina sai haijere no package number adum leijare adagi adutna ta basa babong na mutang ko ga gi sida lakpira ga masigi sport inquiry se amtang praja ka mai tawri si babong gi di khoi pum na masi babong gi ni khoi gi su babong ni babong na semo bi benena madu babong daina apel se tawjabani aduna masigi labigi matang su honorable MLA masan les laibani adubu mahak si pawalai tabara natraga kari problem no khangdre thongi magi kendra manungda yamna main important oiba aikoi di main infals kaithel somda main limbi som national highway de koi de sam chat ka da boy ba main infals side ki mina de koi ro thoina lak pe darkar hoye adu important si aikoi kendra ku praja sini adubu ngasi ko wa khoi gi MLA si sumatam kuina side lo ba si sarkar shem da bini haire adu phare sarkar shem me hoji khoba thongji su sahan da bida macha masu ka sanate crore mari something ki amount nama public ta phongna aikoi gi paisa se lothok ra ka thab su da se masida koi MLA si chu tum laikre aduna koi MLA ga mahaka yana yana ti di masu aina haiba gomoy aduna babung CM na mtang masigi si inquiry on the inspection tawi ka thong si so amadi lambi thong documentic social liba amadi lambi ki mamang dari repairing ki lothok ki paisa se masigi si amtang ka si na thong si son biragadi hen nungai ganen khalli